ngasi phongkiba tungan Manipuri sifungsing amasung thokiba thawdo wathokisingdagi maruoibi ipausing meyamda thamjagi ahanbada tilhau mamalgi matangda Mumbai da khongsat lakiba Maharashtra farmersingna makhoigi protest adu lusinkhre Maharashtra ki Minister Eknath Shinde na farmersing ki demand gi matangda makhoigi mihit kangbu amaga maka khananai nakhre han State Assembly da phongdokibagi nonganbada nasikta gi Mumbai da khongsat lakiba lawmi lising kya aduga makhoigi khongjang adu luisinna ba warib lokre kilometer sani sangba khongsat adu lusing lakhiba CPI lusing ba masum hanagi MLA Jiba Pandu Gabitna ngasi warib adu lakhoki Mr. Gabina ki state government na khoi wasak sing pangthokna bu khudaki khongthang sing dawat district collector singna nasik amasum atai mafum kya da lakhre government na supna gi thajaba sing pigane amasum thabak tawre hana aikhoi da sing nakhi adumena ma haujung ma khoi na sab sab thabak lokhat pawkhre aikhoi na aikhoi gi khongjang farmer punamak yumda halle haina ma naiki forest writers forest lam encroach tawba temple trust sing gi lam transfer tawba sanjabung sing farmer sing gi dama cultivator sing na piba yauna maangna wafam taraga mari edu farmer sing delegation aduga khana khraina su Mr. Shinde naiki farmer sing aduna makoi gi lamsang khongsat adu handuna ba makoi da appeal toraduna warep sing asi khudaktagi thabak to onthokane haina su Mr. Shinde naiki mamal sing nemba masu matam sadana su kiba nong na mahi marong da mangan kiba tilhau thaba sing da sen gi tengba oina quinton lupa so mo yang kai phiraga haina su mang naiki farmer sing na tilhau thaba sing da awaba ko kanana ba quinton da lupa satru pina ba farmer sing da pung taragan thu leptana power supply pina ba amasung farmer loan sing ko kanana ba demand takibani nasik district gi Mumbai phawba satnabigi lawmi lising kya gi khongjang adu saruk ya khiba masai gi sai yang khai ga nipan suraba ma lamakhang na sikre haina official amana ngasi phongdokre nasiki indori manaki kun amagi kundali amboyada masa nuai te hairakpadigi iragi numiyungba matungda Shahapur dalibu hospital amada pukhatki masada khara phare khalakpadigi ma protester singna kem tawriba mafam madura amu halakhi iragi numidang pung nipalum tabada numidangi saklin sara batungda mak oki masa nuai te bhorakhi khudakta Shahapur hospital pukhi edubu doctor singna mak siraga purakle lakthoki ensu pausna makatarakli Makasa tharak poina to papawmana Putin phana wall court ki arrest warrant toilet paper ni haina Russia na kadem na khre President Vladimir Putin gi damak International Criminals Court ki arrest warrant ama thokna bagi warep adu ain gi miyeng da sanaba yaroi maramdi di hegata leiba court adu gi jurisdiction adu Moscow na recognize tawde haina sungarang Kremlin na phongdokre Tuan maleba kaya marum na Russian bu court asiki jurisdiction adu recognize tawde maram adu na masi ain gi miyeng su court asiki warep sing adu sanaba yaro haina su Kremlin gi wang loi da Ministry Peskov na pawmi singai ki UN Security Council gi member amagi haujumak head of state oiriba Vladimir Putin gi dama arrest warrant adu International Criminals Court ICC gi dama mamangda amukta lakhot khidriba khongthang amani leibak singna singnaba singbu prosecute tawwa ngamdraba natragana tawroidaba matamda malemgi khwaidigi sathiba crime singi dama aroibu upai gi court amana oina ICC si English ngani ga anida linkhat khibani Russia natragana Ukraine su ICC gi member nati aduga United States su masigi member oidi Russian Foreign Ministry gi wanglo inupi Maria Zakharova na ICC gi warep singadu Russia gi dama wan thok leite haiki Russia gi International Criminals Court adugi Rome Institute aduda party ama oide amasu madugi makhara tawgudaba karimata leite haina telegram da mang haiki Russia gi hanigi president Dmitry Medvedev nasu International Court ki warrant adu toilet paper ne haina Twitter da karim nakhi irai numita ICC na Ukraine gi angang singbu aina yadaba mongda deportation tawbagi dama President Putin gi mathakta arrest warrant mathoki court aduna Russia gi Presidential Commissioner for Children's Rights Maria Labova Belova gi mathakta su sapmana maran sing warrant mathoki lebak punamakti Japan dagi phawwa aigi ithakta sanction sing thamkhre aduga housingna arrest warrant mathokre adubu aikoi naikoi gi thabak makha sathagani haina mahana haki Russia gi asoba crime sing Thiziliv Investigating Committee adugi mako aduna sigumba aina yadabu warep sing adu lokiba ICC judge sing adugi manungi akaknaba miyoi sing adu identify tawgani haina su investigating aduna statement amada ki Russian state broadcaster ki makok Margarita
Simoniana Russian President bu fana bu khonnarak bu khudingda Moscow na military ki pakhum pigani haki International Criminal Court ICC prosecutors Karim Khana arrest warrant adu thokrabana haujikti court asigi member lebak sama kunhen gi manungna Putin na karigumba hek khongdarak patarabati makpu phaba yare haina AFP da haki arrest warrant asi forensic evidence scrutiny amasu miyoenina haikibasing adu da yumpham oibani haina makna haki ICC President Fyodor Hoffmanskina warren sing adu thabak to onthok bahayabasi international cooperation gi makha po leki International Criminal Court ICC genocide crimes against humanity amasum war crime gumni international community na nungnang hanba khwaidagi sathibha crime sing adu prosecute tawi adumaina ma ICC na suspect ama bu hekta phana ba po leti court adu linkhat khiba treaty adu Russia na signatory oidi maduna makpu extradition to bahayabasi sabsana oithokngai leti adu oirabadi arrest warrant asina Mr Putin gi mathata kari saphuki pigani amasum Russia gi president asina maki mayum lebakta singnaba leitaba power pairi maram aduna ICC da Kremlin na makpu khusinabagi phibam amata leiti makna Russia da leiriba makhai phakhiba yabagi phibam amata Mr Putin na mayong nade adu maina makari gi makna Russia thadoklabadi detain tokhibi yai maram aduna makna magi satoktasin kakthakigani Ukraine war gi matang digi ma ki mayokta international sanctions sing aduna maram oiduna ma ku wayel sa tharak pa pam leba mana ma na kaidong wai saloi makha sa tharak poina to pa pawn bus accident da Miyoi mari sire Jammu amasum Kashmir gi Pulwama district ngasi bus ama mathak makha on magi thakdok ta Miyoi mari shiki baga loinana atopa Miyoi kun ngani pan aso apan ang kredi mari lena ba official sing na phungdo khibagi matung ina lambi gi lewak thiba thawdo asi Srinagar Jammu National Highway gi Barsu area ta thokibani bus adu tongduna lakiba miyoi sing adu Bihar gi ngaktani thawdo adu bus adu tonglakiba miyoi mari khudak ta laikat na nangdana laikidabani soklaba miyoi sing mananak na leiba hospital amada pukhatuna treatment sa thari hairi amaramda bus accident adu matau kram na thokibano haiba sabsana kham ngamdri bus driver aduna gari adu mapung phana control to bangam hodabadagi accident adu thokibu oiramba yai haina su thajanari hiramasi gi matang na police na thijanbagi thabak sataba hokre haina su pausna makhatana phungdorakli Makasa tharak poina to pa paw manamu logi matung ina Manish Sisodia gi family da ka thaduk na bakhangan khibani Delhi gi hanagi deputy minister gi official residence nauna Delhi gi education minister oina wasak lokraba ati sida elot tawkhibigi paw media da lik helakibigi thong adu AAP na akan mong yaning da phungdokhiba loina Lieutenant Governor BK Saxena matam pumda constitution gi wang da thabak tawduna lakli haina su maral sirakli Delhi the ruling party oijiba AAP na hiram asiga mari lainana phongdorakpada hauji Delhi liquor policy case ka mari lainana ED na phaduna tihar jail thamliba hanagi deputy minister Manish Sisodia gi official residence education minister ati sida elot tawkiba logi matung inani aduba hairiba si government manung gi oiba policy ni asiguma thawong asibu miyam da phongna khangalak haiba lebuk thibani Lieutenant Governor na Pausi media lik uhan kibani masi unconstitutional oiba thawong hairi AAP na makata na phongdor khibida minister amana mafam thadokhraba matung hana mongon elot toramba optional natragana government residence numit taraga mangani gi manungda vacate tawgadabani logi matung ina satakhiba thawong oibana masida miyamna lana lopham thokte jail la phajinduna thamliba hanagi minister Manish Sisodia gi damak AAP na matam pumda leptuna lakli makhatana sumaku phajin gi badugi mayokta yaning da ba phongdoktuna AAP na Delhi manungda signature campaign ama sathari Delhi khaktana tana lebak pumra signature campaign sathana ba pandam thamli central agency singna maku phajinduna thamliba si maram sade maku thado honana ba Delhi lenga ki mekedi gi kana honari miyamna su maku thado na ba honaba da angama mateng pangbiyo haina su AAP gi mekedi gi phongdorakli Makasa tharak poina to pa mana Crimea annexation tawkhibagi ningsing tharonga mari lenana Ukraine Russia gi forceful leba asidagi maru phangna takthokani wasakre Crimea annexation tawkhibaga mari lenana Ukraine Russia gi forceful leba asidagi maru phangna takthokani wasakre na official report amagi matungina phongdorakli Ukraine gi foreign affairs ministry gi mekedi gi hakibada Crimea peninsula annexation tawkhiba si sahi mapung pharakle maramaduna occupy tawduna leiriba Russia gi forcing asi leba asidagi maru phangna takthokibagi tangai fadaba leiri English ngani ga taraga mari gi matamda Russia na Black Sea peninsula da landa sinduna annexion tawkibani
Russiana referendum ama pangthoknaba matungda tarakpada Crimea Peninsula bu annex tawkiba du malem gi lebak kayana su ain yadaba mong amani haina akan mong na yaning da butki hawkibasai mapan gi matam asida Crimea Peninsula da lairiba miyoi singa si Russia gi criminals regime gi makhada awana kya amat khangduna lakli Crimea Peninsula bu Russia military gi outpost ama onthokduna lamda madura lairiba mission praja singda maning makha tambada athingba piduna harassment pibigi thawong sing sathaduna lakli mapu madura lairiba miyoi sing aduda Russia gi force na aki tuzung pibigi thawong sing su lepa laitana sathaduna lakli Russia gi criminals force na lamda madura lairiba miyam gi democratic right na sing basu matpiri haidi Hawkibasai the Russian occupied toriba Ukraine gi Kherson, Zaporizhia, Luhansk amadi Donetsk region the lady singadu akan mamong na kanem toki. Russia na pangtukiba referendum adu Ukraine amadi Western gi government gi make de international law bu thugai bene hain akan mamong da yaning da butki. English singaniga kunga mari amadi English singaniga kunga nithugi matamda Russia na pangthokiba referendum aduna makoigi lamdam gi sarukni haina claim tawkiba taragasu international gi oina di madu recognize tawkidi ministry asi gi mekedi gi di Ukraine da lani kusukulai mating pangbirakhiba western gi alliance singbu thagat pa phongdoki Ukraine gi mekedi gi di Russia amadi leba sigi lusingbu singmu matik sabadani pinabagi khongthang singlok paikakani haidi Marasida Crimea bu annex tawkibagi thoram adugi ningsing thoram palan ga mari leinana Russia gi president Vladimir Putin na saru yakhi haiden su pawsida makatana su phongdorakli makasa tharak poina to pawmana China ga taina bangam khai paring Ladakh ki saru khudong thininga oiba phibam da leiri Jai Shankar India amadi China gi marakta leiri Ladakh ngam khai paring gi saru as military force yamna nakna deploy tawdun leiri bo oibana masi yamna khudong thininga gi saru oi haina Indian Foreign Minister A Jai Shankar na phongdokre English ngani ga kungi mayai salak pasaruk nakalani na reason asida khutthokna khibegi thawdok sa thakibada yamdrabada lanmi kunga mari shikhibegi thawdok laikhrabani adubo democratic amadi military oiba khuthangda wari sanaraba matung shanti hanjin hanma ngamkhi mamang saigi December thada an demarcate border gi saru oiriba eastern sector da khutthoknabagi thawdok sing sathakhi adubo maduda misi mina thokpamakti yawkhidi hauzik lamdam adudu oiriba phibam asi yamna khudong thining oi maramdi mafam aduda leiriba lanimi sing yamna nakna deploy tawri India amadi China gi marakta leiriba mari asi normal da hanjilakpa ngamdri hauzik border gi leiriba watho asi English ngani ga kun gi September thada in principle oina yanaba purakhiba dugi matung ina sangtaina ba ma purakta bataragadi watho asi makhatan adumak China laikhigani India amadi China gi lanmi singnasu border gi area adudagi lauthonakre loinana yenariba ngamkhai gi lamdam gi saru adudasu wari sanaraga sangtaina ba ma purakna bo honari China gi maikedi su nakalani gi maikedi gi yanakhiba uwapam adu ngangna satpegi mathoktai Aikoina China gi maikeida mayek singna khanganingba wapam amadi lamdam aduda santi amadi tangdu laitana leiriba phibam aduda akaiba thokaloi amadi China na nakalani gi marakta yanakhipu wapam singadu thugai ruidabani amadi laiba ani gi marakta lainariba mari asi makhatana fagat hanana bo honabagi mathoktai magna China gi anauba foreign minister Kinganga loinana wari sanaduna border paring adu oirakliba phibam adugi matangda khanakre G20 gi foreign minister singi mifam amma saliba tha sida India na yumbu oiduna pangthokhrabani India na G20 gi president gi phampai basigi matangda warol piraduna hakibada India na forum ama semlaga malem gi oina leiriba sana patha adugi matungina niam sumna thabak thoram sing pangthoknaba honagani Russia na Ukraine na tha taragum de suna landara basina maram oiraga India na yumbu oiduna pangthokiba G20 gi ministerial goe mifamaduda maru oina khudongsa da mayuna khianisu pausna makhatana phongdorakli makhasa tharak poina ten ma pawmana Junta Lanmi na Ahal oiraba miyoi hum hatkgre sagai region gi Moniwa village ta hawkiba yum sakasa numita Myanmar gi Lanmi singna yum kya maina thabada yumdagi mapan thoktuna senthokpa ngamjadraba ka hena solaba ahal ahum maina saktuna sikre haina resistance force ki mekedi gi Myanmar now phongdorakre Thaudo do numit asigi ayuk pung taruk lom tabada Junta gi Lanmi sam henbigi kalamamana Moniwa town ra sangsilalaga ayuktagi kungang aduda laiba yum khudimak mai thaba horakhibani Moniwa hariba khulasi revolutionary force amagi gorilla group singna function tawduna laiba mapamni Thaudo aduda gorilla group asigi member tharagani thoi amadi makogi lusingma singsu Myanmar Lanmi na phukat hiari
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯇꯥ ꯅꯥꯎꯡ ꯇꯥꯎꯟꯗ ꯂꯩꯕ ꯌꯨꯝ 250 ꯁꯨ ꯃꯈꯥ ꯇꯥꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯂꯝꯈꯤ ꯍꯥꯏꯅꯁꯨ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯔꯠꯀꯤ ꯃꯄꯥꯟꯗ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯁꯄꯣꯔꯇꯔ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯝꯔꯥꯟ ꯈꯥꯟꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯂꯤꯕ ꯆꯥꯔꯖꯁꯤꯠꯁꯤꯡ ꯑꯁꯤ ꯃꯍꯥꯛꯄꯨ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯣꯇꯤꯚꯦꯠ ꯇꯧꯅꯅꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯍꯥꯛ ꯉꯁꯤ ꯀꯣꯔꯠꯇ ꯀꯥꯔꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯨꯜ ꯑꯣꯐ ꯂꯣꯗ ꯊꯥꯖꯕ ꯂꯩ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯂꯤꯕ ꯆꯥꯔꯖꯁꯤꯡ ꯑꯁꯤ ꯄꯣꯂꯤꯇꯤꯛꯁꯀ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ ꯉꯔꯥꯡ ꯏꯔꯥꯏ ꯅꯨꯃꯤꯠꯇꯒꯤ ꯀꯣꯔꯠꯅ ꯏꯝꯔꯥꯟ ꯈꯥꯟ ꯃꯍꯥꯛꯄꯨ ꯐꯥꯅꯅꯕꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯀꯣꯔꯠ ꯂꯥꯛꯅꯅꯕ ꯈꯟꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯤꯌꯔꯤꯡ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯣꯔꯠꯅ ꯃꯍꯥꯛ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯉꯁꯤ ꯏꯝꯔꯥꯟ ꯈꯥꯟꯅ ꯀꯣꯔꯠꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕꯁꯤꯡꯅ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯥꯛꯇ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯅꯨꯡ ꯑꯃꯗꯤ ꯐꯥꯌꯔ ꯒ꯭ꯌꯥꯁꯁꯤꯡ ꯂꯪꯁꯤꯜꯂꯛꯈꯤ ꯍꯥꯏꯅ ꯀ꯭ꯔꯤꯀꯦꯇꯔ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯛꯈ꯭ꯔꯕ ꯏꯝꯔꯥꯟ ꯈꯥꯟꯅ ꯂꯥꯍꯣꯔꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯔꯦꯗ ꯆꯠꯊꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ ꯏꯝꯔꯥꯟ ꯈꯥꯟ ꯔꯦꯇꯔꯒ ꯎꯅꯕ ꯑꯃꯗ ꯍꯥꯏ ꯃꯍꯥꯛꯄꯨ ꯐꯥꯅꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯇꯍꯔ-ꯏ-ꯏꯁꯂꯥꯃꯤ ꯀꯧꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯨꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ AFPꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯔꯥꯟ ꯈꯥꯟꯅ ꯉꯁꯤ ꯂꯥꯍꯣꯔꯗ ꯂꯩꯕ ꯃꯌꯨꯝꯗꯒꯤ ꯏꯁꯂꯥꯃꯥꯕꯥꯗꯇ ꯂꯩꯕ ꯀꯣꯔꯠꯇ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯌꯣꯝꯁꯤꯟꯕꯒꯤ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯕ ꯐꯪꯈꯤ ꯏꯝꯔꯥꯟ ꯈꯥꯟꯅ ꯊꯣꯛꯂꯛꯄꯗ ꯆꯥꯎꯔꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔ 4,000 ꯔꯣꯝꯅ ꯉꯥꯛꯁꯦꯟꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯂꯥꯏꯠ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯁ꯭ꯀ꯭ꯋꯥꯗꯁꯤꯡ ꯂꯣꯏꯅꯈꯤꯕꯅꯤ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯀꯟꯚꯣꯏ ꯑꯗꯨꯅ ꯁꯤꯇꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯂꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯏꯁꯂꯥꯃꯥꯕꯥꯗ ꯇꯥꯕ ꯍꯥꯏꯋꯦ ꯑꯗꯨꯗ ꯂꯥꯛꯄ ꯁꯤꯞꯄꯤꯡ ꯀꯟꯇꯦꯅꯔ ꯑꯃꯗꯤ ꯑꯆꯧꯕ ꯇ꯭ꯔꯛꯁꯤꯡ ꯈꯥꯝꯍꯟꯗꯨꯅ ꯆꯠꯍꯟꯈꯤꯗꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁꯁꯤꯡ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯄꯣꯔꯇꯔ ꯈꯨꯗꯤꯡꯃꯛꯁꯨ ꯄꯨꯟꯅ ꯏꯟꯅꯔꯛꯈꯤꯕꯅꯤ ꯏꯝꯔꯥꯟ ꯈꯥꯟꯅ ꯀꯟꯚꯣꯏ ꯑꯗꯨꯗ ꯇꯣꯡꯂꯒ ꯃꯍꯥꯛꯀꯤ ꯂꯝꯊꯨꯡꯐꯝ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ BBCꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯃꯗ ꯍꯥꯏ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯖꯤꯟꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯃꯍꯥꯛꯀꯤ ꯏꯂꯦꯛꯁꯟꯒꯤ ꯀꯦꯝꯄꯦꯟ ꯇꯧꯕ ꯉꯝꯍꯟꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ